Hauzik amok Diamond Radio gi pungning gi warol phongdok padang asigi lockdown ngasi numit nini chanjalak pa hai tare masigi COVID-19 na male masida piri ba chaitheng asigi matang da yeng bada hangoi ba yamna koi gi tukcha ba hai gadra masigi mong da so dum koi uba yawi ko madu ko karim ta mari leina de mayamna do corona virus ti khang ba sing lari su hai ba chinau mayam leibiri ba sing si dum loina khang bi raga su hena miyam da koi gi di masi thongni Diamond Radio gi hek horok padi gi December gi tang tarang pane malem sida sigum si leire have de koi ngasi faw si lep tana update tawduna laksari ngasi gi su update tawjagani hoji faw malem gi oiba corona virus si karino haibase masi amuktang koi gi yam laiba mong da haijege masi Dr. Sanjeep Chaube haidna Shanghai China da chahi tara mari leiraba doctor amani aduga mahaki adum wafam degi ne koina phongdok chari se I am not a doctor I doctor manate but hozik social gi sigum lawa internet ki matamni mayam so dung khangbi gani aran ba wafam am mingon haibi abanate madugi punishable loina mak rules and regulation loina leibong aktani so Dr. Sanjeep Chaube Shanghai da hozik coronavirus ki fighter oina haitare masid leiba duguma doctor amani mahak se sigum laina asida yaurktana hozik se mokoi control tawbagi adum lawang ngambagi chang te leiraba laina asibo munna khanglaba Dr. Sanjeep Chaube ada mahaki side amadagi mase yamuna ina khangjar matung miyam de hena kanagani haiduna mase thamjabani ahanbada corona virus karino maramdi masi gyanta dabadi hena khoi dum chamam nagadorini he gyanta hodo mi kobdo khoi jumang mi nagadorim ne aduna ahanbada corona virus se mase flu makhan amane ba khoi samna harabada lok thungba naton mahi taba sor honba waba masida thohalliba khoi gi laihau tawba matamda अखोई लमदम साउथ एशिया ददी हारिबसे अदुक्की मति मायोक नै हाइतारे अखोई लेबिरि बिचिनाउ सिंग लोक थुंगबा खोटपा तौबसे अदुम बारी दे यावरंगनी यामना अदुना मसे काइन ऑफ मसे फ्लू मखन अमनी लोक थुंगबगुंबगी अदुना मसिगुंब मखल अमने अहानबदा मसीमा याना हना अखोई म्यामना खंगदबसे कोरोना फैमिली हाइबदि मासे कोरोना फैमिली गी अदुंबा वायरस मखल अमनी वायरस मखन से फ्लू मखन अमनी अयाम मतमदा हारिबसे निंगथम थादा कोई फ्लू तवी हाइबदि नातोन मही ताबा नातोन दे एलर्जी तौबा निंगथम चनबा अदुगा अकनागुम फुल वाइ पुल अदिगे मोलुबो खोलुबदि अदुम लोक थुंगे मसिदि अखोइगी इमुंगदा नुंगतिगी अदुमक थोकपा यामना अखोइदे लमदम नरबा लाइना अमनि अदुम यामना करिगुम मतमदा कैसु खंदबा यावी फ्लू से करि हाइतारे अखोइगी हिदा गुली खर चारगा अदुम फगिबसु अदुम यावी खरना हारिबा लाइना असि मरमदा अखोइगी गुली सुंचा चाद्रसु मथंदा फरकपा गायरे फमुंगदा फिम सुपचल कुल्लगा अदुम लैरगा लाइना से फ्लू से अखोइगी फीवर तौबा लाइहौ तौबा नाथोन मही ताबा लोक कंखु खोब से दुमाइन तौरगा दुम तोखिबसु दुम यावी से अदुगुम्बा वायरस मखल अमनि हाइबदि लोक तुंगहनबा लाइहौ तौहनबा अदुगुम्बा मखल अमगी लाइना नि हाइबा लाइना सिनि मयामना मसी उरकान अखोइना एक वायरस सिना साथत्तना खोंग खुद का पोंखलन्दना चोंगदना फंदना तौबगी मोंग अमदा लै होय यस बा लाइहौ लेरकान फीवर निना निक्कनी मसीनी लेरिबो वाफमसे अयाम मतमदा मसे अखोइगी निंगथम थागी मतमदा अयाम मतमदा लाइना सि नाहल्ली अयाम फ्लू सि लेहली लेरिबो वाफमसे मसी सारकांदा अखोइगी फ्लू तौबगी चांगसे हंधै मसी करिगिनो नमुक हायरकांदा सारकांदा लाइना सि सुना नादरब्रा हायरकांददि मो होजे इंडिया गी ओइना महाराष्ट्र केरला पुणे लेरिबा अतै अतैगी अखोइगी ह्यूमैनिटी से यामना वांगबा ह्यूमैनिटी यामना वांगबा मफम सिंगसिदा हारिबा सिंग असि लाइना से हुजिक नारि मयाम ने हुजिक खंगे लाइना सिना नारिबा इंडिया गी मफम सिंग द स्टेट सिंग तोंगान तोंगान सिंग सिदा नारिबा हुजिक फाउगी रिपोर्ट लै सिंग अरांग सो अखोइना यामना अखोइना अपडेट यामना पिजै ख्वाइदगी वन इंडिया गी ओइना हुजिक नारिबा लैबाक सिंग सिंग मनुंगदा महाराष्ट्र केरला मखोइसे ममिंग यामना लैरगा यामना कनो तौरगा लैरी उत्तर प्रदेश लैरी अदुगा सुमाइना ह्यूमैनिटी से यामना वांगबा मफम सिंग हाइबदि हाई टेम्परेचर से अखोइगी माजे अखोइगी सस्टेन तौबा हाइतारे अदु मसीदा हाई टेम्परेचर लैरिबा मफम सिदासु लाइना सि नाहल्ली इंडिया गी हारिबा यामना सारिबा मफम सिदासु लाइना सि लेब अदुरगदि लाइना सि सारब मतमदा कोखिगनि हाइना अखोइना थाजनरिबसे मसी थाजनिंगाइ ओइदे असाबा मतमदा लाइना सि हंथगिगनि हाइना मयामना खन्नबा यावी अदुना मदु अरानबनी इसिंग असाब थागा लाइना सि फकिगनि गायना खनबगुम्बा मयामना हेक समाइना लेबसे मसी लेते अदुना अनौबो वाफमदा डॉक्टर संजीव चौबेन हायरकपदा होजिक मखोइना थेंगनबदा हाइतारे अखोइना हानबददि लाइना सि हक्चांगदगी कनागुम्बा नारबा मीमना लोखु मतमदा हारिबा वायरस से पुंग अहुम हेन हिंगबो ngamenna हाइरमे हौजिकते अमुक डॉक्टर संजीव चौबे मखोइना संघाई चाइना दा थेंगनबा मतमदा वायरस से अखोइना लोखुबा अदुगा लोकसे थकना खुबा कांदा
ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯞꯂꯦꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯄ ꯄ꯭ꯔꯣꯇꯤꯟ ꯃꯌꯥꯝ ꯑꯃ ꯀꯥꯝꯊꯣꯔꯛꯄꯗꯣ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯇ ꯃꯁꯤꯅ ꯂꯥꯟꯅꯔꯒ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯌꯥꯝꯅ ꯆꯠꯄ ꯉꯝꯗꯦ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯇꯥꯏ ꯄ꯭ꯔꯣꯇꯤꯟꯒꯤ ꯁꯔꯨꯛꯅꯤꯅ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯍꯤꯡꯕ ꯉꯝꯕꯁꯦ 20 ꯃꯤꯅꯤꯠ ꯈꯛꯇ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ 20 ꯃꯤꯅꯤꯠ ꯈꯛꯇꯪ ꯍꯤꯡꯕ ꯉꯝꯃꯦꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯑꯗꯨꯝ ꯚꯥꯏꯔꯁꯇꯣ ꯑꯗꯨꯝ ꯁꯤꯕ ꯉꯝꯃꯦꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯚꯥꯏꯔꯁ ꯍꯥꯏꯔꯒ ꯈꯤꯇꯪ ꯃꯔꯦꯡ ꯆꯠꯄ ꯍꯦꯛꯇ ꯇꯝꯊꯤꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯂꯣꯛ ꯊꯨꯡꯕꯗ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯗ ꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯅꯕ ꯍꯥꯏꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯁꯤ ꯐꯅꯅꯕꯒꯤ ꯑꯍꯥꯟꯕ ꯄꯥꯏꯈꯠꯀꯗꯕ ꯈꯣꯡꯊꯥꯡꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕ ꯑꯗꯨꯒ ꯃꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯇꯦ ꯍꯣꯝꯗ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯕ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯁꯤ ꯈꯪꯕꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯅꯤ ꯍꯥꯏꯖꯔꯤꯕꯁꯤ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯈꯪꯕꯤꯒꯗꯕꯁꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯅꯥꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯞꯁꯤꯟꯒꯗꯕꯁꯦ ꯂꯣꯛꯗꯥꯎꯟ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯇꯧꯕ ꯑꯍꯥꯟꯕꯗ ꯑꯅꯤꯁꯨꯕꯗ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯂꯥꯞꯅꯔꯤꯕꯁꯤ ꯃꯤꯇꯔ ꯑꯃ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯈꯔ ꯍꯦꯟꯅ ꯍꯥꯞꯆꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯤꯇꯔ 3 ꯃꯤꯇꯔ 5 ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯂꯥꯞꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯏ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯕ ꯌꯥꯏ ꯑꯗꯩ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯌꯥꯏ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯌꯨꯝ ꯑꯃꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤ ꯑꯃꯈꯛꯇꯪ ꯈꯜꯂꯒ ꯃꯍꯥꯛ ꯈꯛꯇꯪ ꯑꯌꯥꯝꯕ ꯆꯠꯄ ꯑꯇꯩ ꯌꯨꯝꯗ ꯂꯩꯍꯟꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯊꯕꯛꯁꯦ ꯏꯁꯥꯅ ꯌꯥꯔꯤꯃꯈꯩ ꯇꯧꯕ ꯈꯔ ꯁꯤꯒꯨꯝꯕ ꯑꯗꯨꯒ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯦ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯗ ꯆꯠꯊꯣꯛꯎꯔꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯀꯤ ꯋꯥꯡꯃꯗ ꯍꯦꯛ ꯆꯠꯊꯣꯛꯎꯔꯦ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟꯁꯦ ꯑꯁꯤꯅ ꯇꯧꯔꯒ ꯂꯩꯕꯤꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯋꯦꯅꯤ ꯑꯗ ꯀꯅꯥꯒꯨꯝꯕ ꯃꯤꯌꯥꯝꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯁꯥꯎꯕ ꯌꯥꯎꯏ ꯀꯃꯥꯏꯅ ꯁꯔꯀꯥꯔꯅ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯄꯤꯕꯤꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯨꯕ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯊꯝꯃꯒ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯀꯩꯅꯣꯗ ꯋꯥꯔꯗꯇ ꯊꯝꯕꯤꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯂꯩ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯕ ꯌꯥꯔꯣꯏ ꯁꯔꯀꯥꯔꯗ ꯃꯔꯝꯗꯤ ꯑꯗꯨꯝ ꯈꯪꯉꯤ ꯂꯩꯕꯥꯛꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯂꯩꯕꯥꯛꯅꯤ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯦ ꯏꯟꯗꯤꯌꯥꯁꯦ ꯂꯥꯏꯔꯕ ꯂꯩꯕꯥꯛꯅꯤ ꯑꯁꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯤꯕꯅꯤ ꯑꯗꯣ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯕꯤꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯗꯨꯝ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩ ꯍꯦꯟꯅ ꯍꯥꯏꯔꯨꯔꯒꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯒꯦ ꯍꯥꯏꯗ ꯃꯃꯥ ꯃꯄꯥ ꯒꯥꯔꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯣ ꯆꯥꯅꯤꯡꯉꯥꯏꯐꯥꯎ ꯊꯛꯅꯤꯡꯉꯥꯏꯐꯥꯎ ꯂꯩꯇꯕ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯅꯨꯄꯥꯅ ꯒꯥꯔꯤ ꯃꯆꯥ ꯂꯩꯕꯤꯗ ꯌꯥꯗꯦꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯀꯅꯤꯅ ꯑꯩꯗꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ ꯂꯣꯛꯗꯥꯎꯟꯁꯤ ꯃꯅꯨꯡꯗ ꯌꯨꯝꯗꯒꯤ ꯃꯄꯥन ꯁꯨꯡꯊꯣꯛ ꯊꯣꯛꯄꯤꯗꯕ ꯂꯝ ꯍꯦꯟꯕꯤꯗꯕ ꯂꯝꯕꯤ ꯊꯤꯡꯕ ꯈꯣꯠꯄ ꯇꯧꯕꯤꯔꯤꯕꯗꯣ ꯃꯗꯨ ꯇꯧꯕꯤꯗꯕ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯅꯥ ꯑꯌꯦꯛꯀꯤ ꯇꯧꯕꯗꯣ ꯑꯗꯨꯝ ꯆꯠꯍꯟꯕꯤꯈꯤꯕ ꯃꯔꯝꯗꯤ ꯑꯗꯨ ꯂꯝꯕꯤ ꯊꯤꯡꯉꯒ ꯚꯥꯏꯔꯁ ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯗꯨꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯍꯣꯟꯕ ꯆꯠꯄ ꯈꯣꯠꯄꯗ ꯃꯤꯉꯣꯟꯗ ꯏꯃꯥꯔꯖꯦꯟꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯝ ꯊꯣꯛꯍꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯄꯥꯏꯕꯤꯒꯗꯕꯁꯦ ꯇꯧꯕꯤꯒꯗꯕꯁꯦ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯃꯁꯤ ꯑꯍꯨꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯔꯕ ꯌꯨꯝꯗ ꯑꯗꯨꯒ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯈꯨꯠꯁꯤ ꯈꯔ ꯍꯥꯝꯗꯣꯛꯄꯤꯔꯕ ꯄꯣꯠ ꯆꯩ ꯍꯦꯛ ꯄꯥꯏꯔꯨꯕꯒ ꯑꯗꯨ ꯃꯁꯤꯒꯨꯝꯕꯁꯤ ꯈꯔ ꯇꯧꯔꯒꯗꯤ ꯂꯩꯅꯥꯁꯤ ꯁꯨꯛꯅꯥ ꯅꯥꯗꯅ ꯂꯩꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯗ ꯇꯥꯔꯕ ꯃꯌꯥꯝꯅꯕꯨꯗꯤ ꯈꯪꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯪꯍꯟꯗꯕ ꯌꯥꯗꯕ ꯔꯦꯗꯤꯑꯣꯁꯤ ꯈꯨꯠꯊꯥꯡꯗ ꯇꯥꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯃꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯅ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯍꯥꯟꯅꯗꯒꯤ ꯂꯩꯅꯥ ꯅꯥꯕ ꯁꯦ ꯃꯔꯨꯑꯣꯏꯕ ꯗꯥꯏꯕꯦꯇꯤꯛ ꯅꯥꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯕꯦꯇꯤꯛꯀ ꯅꯥꯕꯁꯤꯗꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯃꯁꯥꯅ ꯑꯗꯨꯝ ꯁꯣꯜꯂꯤ ꯗꯥꯏꯕꯦꯇꯤꯛ ꯀꯟꯇ꯭ꯔꯣꯜꯒ ꯇꯧꯔꯒ ꯂꯩꯕꯗꯨꯅ ꯑꯃꯨꯛ ꯈꯔ ꯐꯩ ꯏꯟꯁꯨꯂꯤꯟ ꯗꯤꯄꯦꯟꯗꯦꯟꯁ ꯂꯩꯕ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕꯁꯤꯡ ꯗꯥꯏꯕꯦꯇꯤꯛꯀꯗꯤ ꯂꯩꯔꯒ ꯏꯁꯥꯅ ꯈꯪꯖꯗꯕ ꯅꯠꯇ꯭ꯔꯒ ꯗꯥꯏꯕꯦꯇꯤꯛꯀ ꯂꯩꯔꯒ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯅꯥꯕ ꯁꯨꯝ ꯂꯩꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯅꯥꯔꯒ ꯌꯦꯛꯑꯒꯗꯤ ꯏꯁꯥꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯌꯥꯝꯅ ꯁꯣꯜꯍꯜꯂꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯁꯣꯜꯂꯒꯗꯤ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯤ ꯆꯪꯕꯗ ꯏꯔꯥꯏ ꯂꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯁꯤꯡ ꯈꯔꯒ ꯄꯟꯖꯔꯛꯀꯦ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯁꯤ ꯏꯁꯥꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 12ꯅꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯔꯒꯗꯤ ꯃꯁꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯒꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯉꯔꯥꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯥꯏꯈꯤꯕꯗ ꯅꯨꯃꯤꯠ 19ꯅꯤꯗ ꯃꯍꯥꯚꯥꯔꯠꯁꯤ ꯂꯣꯏꯈꯤꯕꯅꯤ ꯑꯗꯨꯅ 18 ꯗꯦꯖꯇ ꯃꯍꯥꯚꯥꯔꯠ ꯍꯥꯏꯕꯁꯤ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯁꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯍꯥꯛꯅ ꯍꯤꯟꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗ ꯄꯨꯁꯤꯟꯖꯔꯒꯁꯨ ꯋꯥꯐꯝꯗꯣ ꯅꯨꯃꯤꯠ 12ꯅꯤꯗ ꯍꯞꯇꯥ 3ꯗ ꯃꯥꯂꯦꯝꯗꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯦ ꯃꯨꯊꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯂꯥꯂꯣꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯑꯗꯣꯝꯗ ꯍꯥꯏꯖꯔꯒꯁꯨ ꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯗꯣꯛꯇꯔꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯗꯣꯛꯇꯔ ꯄꯨꯝꯅꯃꯛꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯂꯣꯛꯗꯥꯎꯟꯁꯤꯒꯤ ꯋꯥꯐꯝꯁꯤ ꯂꯧꯔꯛꯄꯅ ꯃꯥꯂꯦꯝꯗ ꯍꯧꯖꯤꯛꯁꯦ ꯂꯣꯛꯗꯥꯎꯟꯁꯤꯕꯨ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯅꯣꯠ ꯑꯣꯟꯂꯤ ꯏꯟꯗꯤꯌꯥ ꯑꯇꯩ ꯃꯐꯝꯁꯤꯡꯗꯅꯤ ꯈꯔ ꯑꯃꯗꯗꯤ ꯊꯥ 3 ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯂꯣꯛꯗꯥꯎꯟꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯂꯩꯕꯗꯒꯤ ꯁꯣ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ
अहानबदा लॉकडाउन सिदा कोइना सपोर्ट तौबा सेल्फ आइसोलेशन अदुगा क्वारंटाइन अदुगा मसी लेरगा सोशल डिस्टेंस मसी कोइना ngakna चटकदबनी हाइबो वाफम से मसीनी अदुगा आइसोलेशन दा कोइना लेबा तारगदी लैना से संदोकपगी चांग यामना नेमे लैना से कोइना आइसोलेशन वार्ड ते लेरबा युमदा सेमगा क्वारंटाइन तौरगा लेरबा अदुरगदी लैना से मसा मथनदा फरक प लेय अदुना मसी संदोकपगी चांग से यामना नेमी मरम मसीननी आइसोलेशन अदुगा अखोगी सेल्फ आइसोलेशन यामना दरकार ओइरगलिबा क्वारंटाइन दरकार ओइरगलिबगी मरम से मसीना असेंगबा मरम अमनी हाइबसिनी अदुगा अदोमना हौजिक चानिंग बचाबी याय सा चागेरा मना मसिंग चागेरा करी करी चाबी गिनो अदुम चाबा थकपगी जासे करीमता थिंगबा लेते लोइना चाबी याय अदुबु वाफम अमखक लागलिबदी नुमित कुन माथोइनी से खरा अचम मंगाक्ता चाबियो सांगादेगी खरा लाफथोकपियु अदुगा अचंबसिंग चाब तुम गमगदबा पोचैसिंग चाबियो हाइबसिनी मरमदी मसी चाब थकपदगी लैना लौनब नते चाब थकपसिना मरम ओइरगा दोमदा खोंगाम तोहाम नत्रगा अतोप लैना हाइतारे चाब तुमदबगी नत्रगा अतोप लैना अम लहानब तारगदी हाइरिबदुना अदोंगी इम्यून सिस्टम दो सोलहनगनेब अदोरदी नारिंगै मनुंग असे इम्यून सिस्टम सोनगनी इम्यून सिस्टम सोलबनीना लैना असि नाबमीगा पुल्लोरगदी मंगोंदगी थोरकपा ड्रॉपलेट सिंग दो नेलुब थेंगो पाइरुबदगी लानरकप याय अदुना नादनब 21 डेज दि खरा चम्बा अचम अचम चाबीबनो ख्वाइदगी फै हाइबो वाफमसिनी अदु मसी मथंगदा अंगांग मचा सिंग लोइना मिरोनबा नुपी सिंग मसागी अखोगी कनो से इम्यून सिस्टम से यामना सोले अदुना मिरोनबी सिंगदी यारि मखै इमुंग मनुंग दा सिगुंबा मपान चथोबा यावरुबा नत्रगा अनाबसे लेरेन खनबा नत्रगा इमुंग दा क्वारंटाइन तौदुनो लेबदो मखोइदगी यामना लापथोकपिरो अदुगा अंगांग मचा पिकलिबा अंगांग सही मरी मंगा तरुक तरा पुकी मनुंग लेबसे अंगांग मचा सिंगसु याम लापथोकपिरो मरमदी मस्तिगी फाउ मनुंग मोइसु इम्यून सिस्टम से डेवलप तौरकपनिना मखोइसु यामना सोले अदुना लैना से मखोइदगी यामना स्प्रेड तौबगी तमथिनिंगाय ओइबो वाफम सिनी मसिनी लेसे अदुगा मसिगी मथक्ता लेबसिंगसिदी समना हाइबदा हुजे अखोइगी बिमी निंगोंबम फगले हाइबा मयामना ताबिरिसे असेंग वाफमनी करिगिनो लैना से नार फगले कहीं मैं पीरमगने अखोई लोक लाइहौ तौबदुने ngasa हाइजकिबदो लोक लाइहौ तौबदो गुली सुंचा चादब मी अमसु सुम लेरगा नुमिन मरी मंगानी फमुंगदो कुल लेरगा मा फगलेदना लोक लाइहौ तौर सुम फमुंगदो लेबदिगी सेक्शन दब हई चासलकन दाइफत तारसी हाइबे वानी अदुगा तसेंगबदो लोक लाइहौ मनिक तो सीबदी नतेब खांगगा लेरगा लाइयेंग तंदन गुली चाब तंदन फमुंगदो कुल लेरगा थोलगा दम लोक लाइहौदगी फब याव सो सीजो अखोगी फ्लू मखन मनी कोरोना की फैमिली द लेबने अदुना चप माने अदु अनौब वायरस अमा खक लागा COVID-19 ना महाकना फैमिली सिद जॉइन तौरबई वानी महाकसु चमानी महाकसु लोक थुंगनबनी लाइहौ तोनबनी लेरिबो वाफम सि मसिने दुना यामना किनिंगाय ओइदे अदुगा कीदबसु यादे खंगदी कीदब याय खंगद्रगदी पंकीद कीबदु मदु फत्ते हाइबो वाफम दुनी मसिम लेरे अदुगा करिगिदमक्ता लैना असि मयामना हंगबे याय वहंको हौजे फावो मालेम से हिदाक पुथोक्ट्री देन हिदाक पुथोक्ट्रकांदा करिगिनो अनाबसिने रिकवर तौरी मसिंगसि अखोइगी कनोसि फरेइसि करिनो रिकवर तौरिसि कमाइ तोइनो मयाम हाइ होजिकसि नारिसि मालेमगी ओइना लाख मरिगा लिसिंग हुंबुद्रा माथोइगा चनिपान सुपना अनिनी सेकिबा मासिंग लिसिंग कुनगा माथोइगा चनिगा मरफुदरागा तरेनी रिकवर तौरइसि लाख अमगा लिसिंग तरा मरी चात्रे सुमना अहुम सुरेब मखोइसि कमाइना नो रिकवर तौरइसि सिनि मयाम हंगिसि मसि रिकवर तौरइसि लैना अदुनो सोहल्लिदो लैना अदुना सोहन मतमदा फ्लू लाब मतुंगदा लाइहौ लाब मतुंग सोर होनबो वाहनबदुनी यामना मरोइसे सोर होनबो वाहनबसे ऑक्सीजन सिजनै सोरजु होनबो ngमदबा चिंखा सोरजु होन ngमदबदगी ऑक्सीजन जे सिजनरगा सोर होललेब अदे ऑक्सीजन सिजनबदैदि मागी मसागी इम्यून सिस्टम कला कांद ऑक्सीजन दो लौथुएब सिनि अहानबदसु बिमिगी लेरमिसि ऑक्सीजन सिजनरमनी होजि बिमी ऑक्सीजन सिनद्रेब सो करिगिनो मसासु इंखलकपनी सही कुलुमदोय खक्तनी मसाना इम्यून सिस्टम दो नहानी डेवलप तोरकपनीना याम थुनो रिकवर तोरकपगी चांगसिने अद वायरस तुनो सोहनगिबे सरुक्तो हक्चांग सोलें खलसि येंगबिद्रें खलसि नत्रगा नारगा लेरे अदु मधुनो मरम ओरकांद लंग्स द सोक्सलें खले दु लंग्स तो ओइना लाइंगबा लंग्स तो लाइंगगा माय इम्यून सिस्टम दु कलहलकांद रिकवर तोंगनबा लाकबा देन किडनी दो मुसोलकबा किडनी दो सोलगदी किडनी जे फेल ओइबगी चांग लाकनो माय क्रेटिनाइन जे वांगकदोनी क्रेटिनिन जे मु वांगदी क्रेटिनिन से मु नेम ननबगी दमक्ता मागी मखन जे फंक्शन तौब ngमदबा किडनी से फंक्शन तौद्रगदी अखोइगी चाबा थकपदा यावरिबा पोचै सिंगसी ईदा इसिंग म्याम यौसनबा ग्लूकोज यौसनबा फत्तबा म्याम यावरिबा टॉक्सिन म्याम से किडनी ने सावरगदी माजे बेरा तौरगदी फंक्शन तौरोइदोनी फंक्शन तौद्रे ईदा यौसनगिदोइनी ईदा यौसनगरगदी डायलिसिस तौदोइनी सो डायलिसिस तौकांदा हाइरिबसिंगदो ग्लूकोज लोकथोरकदोइनी फत्तबा लोकथोरकदोइनी टॉक्सिन म्याम दो लोइना लोकथोरकांदा डायलिसिस किडनी ने फंक्शन तौदबदु डायलिसिस ना डायलाइजर मेचिन सिना पुंग मरी जंगना तौदोइनी देन पुंग मरी जंगना तौरमनिना किडनी दो डेवलप लाकान किडनी दो फरे देन ngasai फ्लू दुगी माइ नियम दो लाकान इम्यून सिस्टम लाकान अतै हिदाक लांगथक पैरासिटामोल अतै विटामिन थारकान सिनी रिकवर तोरपगी चांगसे चप चाबा फ्लू सिंग आक्थोंनबो हिदाक लेते हाइबोनी
process ti masini haibasini se leiba malem gi oina huji leiba wafam se aduga heart ta haitare masini ahum sidani yamna sumaina tauba aduga chahi gi matungina inkhala ga masini hidak फंगदे हारग रिकवर तौरिसे करीनो हारगदी इम्यून सिस्टम कलहनबा इम्यून सिस्टम कलकबा मसीना मरम ओरकान मसा मथंत फगचरकपगी अदुगुंबा वाफमसिन हिदाक लेत्री नॉर्मल द लोक खुरगा हारि वाफमसिद गुली चारगा अखोगी चुमना लोक लेहौ तोरम मीना सु फगलकपा दुमाइना दुम इम्यून सिस्टम न कलकपदगी चपचाना हक्सांगी बॉडी की मनुंग दि यावरिबा अखोगी तोंगानबा वायरस मयाम अखोगी इसादे यावरी मसी यावरिबा इसागी कनो सिंगजी मसीद अफब वायरस हाइतारे इसाबो ngakthoknabagi immune system gi kalhananabagi वायरस मैम नहीं है सिदनी मैम पैरासिटामोल नत्रगा एंटीबायोटिक चाब मतमदा लेना अमा फहन की भी याय अदुबु लेना दुदी फहन खर मतुंगदा चाकी गुली दुना अखोगी हक्सांग मनुंग द यावबा अखोगी इसा ngakthok चब ngambagi अदुगुम लेरिबा महिक मैम हातु ई हाइबो वफम से मसिदनी अदुना मालेम gi ओना अखोगी केनो गुम चाबगी एंटीबायोटिक गुम्बा अदुगा मसिगी पैरासिटामोल गुम चाबगी मांगजबगी मतंगदा खना नेनब लाइसे मखा अमुंग ताजगे मसिगी हौजि फावगी ओना लेरि वफम से अदुना नॉर्मल ओइबा फ्लू अमगा कोरोना वायरस न नारब कोविड-19 न नारब मी अमगी फ्लूगा अनि से चांग से माने खंग ngam aduna ne laihau lakpada mi mani chamna leikanda ai chumna normal oina laihau tawribani haina khalambe yai adu masi kari dagi khangbo ngamgani adu masi khangbasi test tawruga khangani test ma taw karam tawgani matik chaba hospital am da chalaga I test tawruga madu khangbo ngamgani adu khudak ta khangbo ngamdabagi mong da lei maram ni mana fever tawruga la adi khudak ta khangbo ngami adu natragadi test ma cha ma tawruga hekta khangbo ngamdabagi mong leibani na aduna hena khangage hai taragadi mi amdi khar laptho ga yum da ka ma mi ga pundana leiba aduga khoi gi same condition da khoina isana quarantine tawruga leiba aduga self isolation namada leiraga haitare masi develop tawnan ba sora phaba honba aduga isa se mayam ga pundana khar lei matam da masti hena khangi aduna home stay tawba naraga su quarantine tawba masina best way ni aduga hariba sini masina ngak thoknabagi khwai tagi maru oiba wafam sini haiba wafam se aduga tongan tongan basing yumdagi chatkadaba miyoising na pochai leiba khotpa chatpi gyar ka su yumdagi mi ama ka khanto ga chanba aduga tangai fadana mahak marks ama uppaga chatpiba hai tare khara thengnaro su kholo su changsan dana pata sing badi anaba no kodabani haibani adubu tangai fadana marks season aba tar ka su N95 ki marks se dum upi gadaba N95 ki marks natragadi tai marksing sidi adum yam ka hena kana de haibagi wafam am lei anyway sim lei matungda akoina fanabani khonam ni mai de figa pangya tige salaga chatpadu di adu di thudokpa su kana leite haiba sigumba wafam simani loiselakpada wafam amtang thangjage yamna maroi bongkha karigidamakta akhoi Asia da haitare China na leikhra so khoi South Asia rom da leina asi yam kana nadrino aduga Europe tana akhoi gi isingi samudra gi kanogum da kamatau karman narino haiba wafam se masi khana ya wafam amni हौजिक लाइरिसी इटली ना ख्वाइदगी चाइना की मथक्ता इटली ना ख्वाइदगी हेना अनाब लेबा अम ओइरक्कदौरे इटली दे यामना वारे हुजिक से सुमना तंगी लिसिंग तरा खक्ता खेनखरे चाइना की नहान लेबा लिसिंग मरफु माथोय ग चामगा कुन लिसिंग मरफु माथोय ग चनी ग मरफु मंगा लेबदो मधु दगे हमु इटली न हुजिक सुमना तंगी खेनरिसे लिसिंग यामद्रे मयाम अनि सुबदा हुजिक इटली न लेरी लिसिंग हुम्बुद्रा मरी लिसिंग मरफु माथोय लिसिंग हुम्बुद्रा मरी खजिक तनी खेनरिसे अदु इटली से चाइना दे हेन गिदुरे मसिदा अमुक मतुंग से करा करा तान खरे बेले बाक्सी कनानो हाय कान USA नि USA जे हौजिक लिसिंग हुम्फुगनि पान अदु मसि मथंग द स्पेन नि लिसिंग निफुग मापन जर्मनी नि लिसिंग कुंथ्रा गतरे खर खरदि लोय हेले आइना हाइजै से नॉट एक्जेक्टली इन द पॉइंट आई खर खरनि चोरक पनै हाइजै से अदु ईरान लिसिंग कुंतरे फ्रांस लिसिंग कुनगमंगा स्विट्जरलैंड लिसिंग तरा UK द लिसिंग मापन साउथ कोरिया लिसिंग मापन खर खर लोय हेली मयाम अदुगा नेदरलैंड लिसिंग तरुकी मया खर हेलमना ऑस्ट्रिया लिसिंग मंगा बेल्जियम लिसिंग मरी कनाडा लिसिंग अहोम नॉर्वे लिसिंग अहोम पोर्तुगल लिसिंग अहोम सुगदोरे ऑस्ट्रिया लिसिंग अहोम सुगदोरे ब्राजील लिसिंग अनिगा चंगा स्वाइमलु स्वीडन सो समाइना मथंग मथंग लेरिबा सिदा ख्वाइदगी जापान यामना दुम नेमना लेरी जापान कंट्रोल तोरगा लेरी लिसिंग अमगा चहुम खरनी लेबातेगी यंगनरोरगदी अदुगा मसिदा यामना मी पाइनिंगाई ओइबा वाफम से अखोइना थंगनरिबा लेपा हाइतारे अखोइगदी याम थंगनरिबा सिदा मी पाइनिंगाई ओइबसे म्यांमार बलेबाक्सिना नाखलकपिसदने अखोइन लेया द्रिसे अदुना मरमदि मोइगा अखोइगिजिंग हाइतंग हाइता कोकसे फाउदो फाउजिन दरो चत लेबनिना वियतनाम हाइबा लेबाक्सिदा चामगा निफुगा निपान नारगा लेरी अखोइगा खरा थंगनबा सोमगी लेबाक्सिंग दमु पंजरबदा अदुगा हौजिक लेरिबा सि अफगानिस्तान की मरफु मरी लई अदुगा लेबाक्ति चामगा खरा हेना मालेम से नादब लेबाक्ति लेइत्रेन अदुम हाइबि याई
ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯦ ꯄꯨꯟꯅ ꯃꯁꯤꯡꯁꯦ ꯑꯗꯨ ꯌꯨꯔꯣꯞꯇ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯜꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯟꯖꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯗꯗꯤ ꯐ꯭ꯂꯨꯁꯤꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯤ ꯂꯝꯗꯝꯁꯤ ꯂꯩꯁꯦ ꯀꯩꯅꯣ ꯅꯥꯗꯕ ꯆꯍꯤ ꯑꯃꯗ ꯑꯗꯨꯝ ꯂꯣꯛ ꯊꯨꯡꯗꯕ ꯃꯤꯁꯦ ꯄꯥꯛ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯣ ꯃꯈꯣꯏꯗꯗꯤ ꯌꯨꯔꯣꯞꯇꯗꯤ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯐ꯭ꯂꯨꯁꯦ ꯌꯥꯝꯅ ꯅꯥꯗꯦꯕ ꯌꯥꯝ ꯔꯤꯌꯔ ꯀꯦꯁ ꯑꯃ ꯑꯣꯏꯕ ꯃꯈꯣꯏꯗꯗꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯌꯨ ꯑꯦꯁ ꯑꯦꯗ ꯂꯩꯕ ꯌꯨꯔꯣꯞꯇ ꯂꯩꯕ ꯃꯤꯁꯦ ꯂꯣꯛ ꯊꯨꯡꯉꯦ ꯂꯥꯏꯍꯧ ꯇꯧꯔꯦ ꯐꯃꯨꯡꯗ ꯅꯥ ꯂꯩꯍꯧꯋꯦ ꯒꯥꯏꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯂꯩꯇꯕꯖꯥꯠꯅꯤ ꯁꯣ ꯃꯈꯣꯏꯗꯗꯤ ꯂꯣꯛ ꯊꯨꯡꯕꯁꯤ ꯌꯥꯝꯅ ꯅꯥꯗꯦ ꯑꯗꯨꯅ ꯂꯣꯛ ꯊꯨꯡꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯗꯤꯁꯦ ꯃꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯅ ꯂꯣꯛ ꯊꯨꯡꯕꯁꯤ ꯉꯥꯛꯊꯣꯛꯆꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐ꯭ꯂꯨꯁꯦ ꯑꯃꯈꯛ ꯂꯥꯛꯈꯤ ꯃꯇꯝꯗ ꯖꯔ ꯖꯔ ꯂꯥꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯟꯅꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯎꯠ ꯑꯦꯁꯤꯌꯥ ꯍꯥꯏꯇꯥꯔꯦ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯤ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯅ ꯂꯝꯗꯝꯅꯕ ꯍꯥꯏꯇꯥꯔꯦ ꯂꯝꯗꯝꯅꯕꯅꯤꯅ ꯂꯥꯏꯅꯥꯁꯦ ꯃꯁꯤ ꯏꯃꯥꯟꯗ ꯃꯥꯟꯅꯕ ꯑꯗꯨꯝ ꯆꯪꯉꯁꯨ ꯑꯗꯨꯝ ꯏꯉꯝꯗ ꯉꯝꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏꯗ ꯅꯥꯔꯗꯤ ꯂꯥꯏꯅꯥ ꯑꯁꯤ ꯁꯨꯡꯆꯪ ꯆꯪꯉꯣꯏ ꯑꯩꯈꯣꯏꯗꯤ ꯁꯨꯡꯅꯥ ꯅꯥꯕꯤꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦꯀꯣ ꯌꯨꯔꯣꯞꯇ ꯋꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯤꯕꯅꯣ ꯑꯗꯨꯒ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤꯡꯁꯤ ꯌꯥꯝ ꯍꯦꯟꯒꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯅꯤꯀꯣ ꯅꯣꯔꯠ ꯑꯦꯁꯤꯌꯥ ꯅꯠꯇꯦ ꯁꯥꯎꯠ ꯑꯦꯁꯤꯌꯥꯔꯣꯝꯗꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯂꯣꯛ ꯊꯨꯡꯒꯟꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯃꯁꯤ ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤꯅ ꯂꯣꯛ ꯊꯨꯡꯕꯁꯤ ꯉꯥꯛꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯥꯎꯠ ꯑꯦꯁꯤꯌꯥꯔꯣꯝꯒꯤꯗꯤ ꯑꯗꯨꯒ ꯂꯥꯏꯅꯥꯁꯤ ꯃꯁꯤꯅ ꯍꯦꯛꯇ ꯉꯥꯛꯊꯣꯛꯑꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯁꯤꯅ ꯃꯌꯥꯝꯗ ꯊꯝꯖꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅ ꯐ꯭ꯂꯨ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯃꯤꯅ ꯉꯥꯛꯊꯣꯛꯄ ꯉꯝꯗ꯭ꯔꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯎꯠ ꯑꯦꯁꯤꯌꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯄꯣꯏꯟꯠꯁꯤ ꯑꯃꯇꯪꯒ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯂꯩꯕ ꯃꯤꯁꯦ ꯆꯥꯕ ꯌꯥꯝ ꯀꯥꯝꯃꯤ ꯑꯩꯈꯣꯏꯁꯦ ꯆꯥꯕꯁꯦ ꯍꯦꯚꯤ ꯐꯨꯗ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏꯁꯦ ꯍꯦꯚꯤ ꯐꯨꯗ ꯍꯦꯛꯇ ꯆꯥꯕꯁꯤꯗ ꯀꯔꯤ ꯍꯪꯅꯤ ꯊꯥꯡꯇꯣꯛꯑꯒ ꯍꯦꯛꯇ ꯄꯨꯛꯁꯦ ꯀꯥꯏꯗ꯭ꯔꯤꯕꯥꯎꯕ ꯍꯦꯛꯇ ꯄꯨꯛ ꯀꯥꯏꯁꯦ ꯄꯣꯝꯒꯩ ꯆꯥꯕꯩ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯌꯦꯕ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯕꯤꯡ ꯑꯣꯐ ꯁ꯭ꯇꯦꯟꯗꯔꯠꯁꯤꯅ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯅ ꯑꯩꯈꯣꯏ ꯁꯥꯎꯠ ꯑꯦꯁꯤꯌꯥꯔꯣꯝꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯗꯥꯏꯕꯦꯇꯤꯛ ꯌꯥꯝ ꯅꯥꯒꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦ ꯌꯨꯔꯣꯞꯇ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ ꯗꯥꯏꯕꯦꯇꯤꯛꯁꯤ ꯅꯥꯕꯒꯤ ꯆꯥꯡꯁꯦ ꯈꯔ ꯅꯦꯝꯃꯤ ꯅꯥꯕꯗꯤ ꯌꯥꯝ ꯅꯥꯏ ꯃꯈꯣꯏꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯗꯅ ꯅꯥꯕꯒꯤ ꯆꯥꯡ ꯈꯔ ꯅꯦꯝꯃꯤ ꯃꯈꯣꯏꯗꯅ ꯅꯥꯕꯒꯤ ꯆꯥꯡꯁꯦ ꯃꯣꯏꯗꯅ ꯈꯔ ꯅꯦꯝꯃꯤ ꯑꯩꯈꯣꯏꯗꯅ ꯈꯔ ꯍꯦꯟꯅ ꯃꯁꯤ ꯅꯥꯒꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯃꯨꯛ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯦꯚꯤ ꯐꯨꯗ ꯆꯥꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯍꯦꯚꯤꯗ ꯆꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯟ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡꯒꯤ ꯏꯟꯖꯤꯟꯁꯦ ꯉꯪꯉꯒ ꯂꯩꯕꯒꯤ ꯆꯥꯡꯗꯨꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯍꯦꯚꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯥꯕꯗꯨꯒꯤ ꯑꯃꯥꯡꯕ ꯂꯩ ꯑꯗꯨꯕꯨ ꯆꯥꯔꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯀꯜꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯦ ꯀꯟꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯨꯒꯨꯝꯕ ꯃꯈꯜ ꯃꯈꯜ ꯂꯥꯛꯄ ꯅꯞ ꯃꯍꯤ ꯇꯥꯕ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯂꯣꯛ ꯂꯥꯏꯍꯧꯒ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯨꯅ ꯐꯒꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯑꯗꯨꯅ ꯃꯁꯤꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤꯗ ꯍꯦꯚꯤ ꯐꯨꯗ ꯆꯥꯕ ꯃꯔꯝꯅ ꯑꯃꯔꯣꯝꯗ ꯍꯛꯆꯥꯡꯗ ꯀꯦꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯍꯟꯕꯒꯤ ꯑꯃꯥꯡꯕ ꯂꯩꯔꯒꯁꯨ ꯍꯥꯏꯔꯤꯕꯁꯤꯗꯗꯤ ꯐ꯭ꯂꯨꯒꯨꯝꯕ ꯂꯥꯛꯄꯗꯗꯤ ꯃꯁꯥꯅ ꯉꯥꯛꯊꯣꯛꯆꯕ ꯉꯝꯕꯒꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗ ꯂꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯁꯤꯃ ꯄꯣꯏꯟꯠ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯐꯨꯗ ꯆꯥꯏꯌꯦꯕ ꯑꯩꯈꯣꯏ ꯌꯨꯔꯣꯞꯇꯗꯤ ꯑꯩꯈꯣꯏ ꯆꯥꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯌꯨꯛꯇꯒ ꯊꯣꯛꯂꯛꯑꯒ ꯁꯦꯝ ꯃꯆꯦꯠ ꯑꯃ ꯂꯐꯣꯏ ꯃꯆꯦꯠ ꯑꯃꯒ ꯆꯥꯕ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃꯒ ꯊꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯗꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯗꯇ ꯈꯔ ꯇꯣꯁ ꯀꯩꯀꯩ ꯀꯩꯅꯣꯒꯨꯝꯕ ꯇꯩꯔꯒ ꯕꯇꯔ ꯅꯨꯡꯇꯔ ꯈꯔ ꯇꯩꯔꯒ ꯑꯗꯨꯝ ꯆꯥꯔꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯃꯈꯣꯏꯗꯤ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯁꯦꯝ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯆꯥꯒꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯥꯏꯗ ꯑꯃꯨꯛ ꯆꯥꯅꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯄꯨꯡ 12 ꯑꯃꯒ ꯑꯗꯨꯒꯨꯝꯕ ꯑꯃꯒ ꯆꯥꯅꯦꯕ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯅ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯆꯥꯛꯀ ꯊꯣꯡꯗꯅ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯗꯅ ꯆꯥꯛꯇ ꯖꯣꯔꯣꯒ ꯍꯩꯖꯤꯜꯂꯒ ꯊꯨꯝꯌꯥꯛꯄꯤ ꯊꯥꯎꯗꯅ ꯄꯥꯐꯣꯔ ꯆꯥꯕꯒꯤ ꯈꯨꯆꯥꯗꯨꯗꯤ ꯃꯣꯏꯗꯤ ꯑꯗꯨ ꯆꯥꯕꯤꯕ ꯅꯠꯇꯦꯕ ꯁꯣ ꯆꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯌꯥꯝ ꯍꯦꯜꯂꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯅꯣꯠ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯌꯥꯁꯤ ꯆꯥꯕ ꯊꯛꯄꯗꯤ ꯌꯥꯝꯅ ꯐꯕ ꯑꯗꯨꯒ ꯍꯦꯚꯤ ꯐꯨꯗ ꯆꯥꯕ ꯀꯥꯡꯂꯨꯞꯅꯦꯅ ꯂꯩ ꯁꯣ ꯍꯦꯚꯤ ꯐꯨꯗ ꯆꯥꯔꯕꯅꯤꯅ ꯏꯟꯖꯤꯟꯗ ꯊꯥꯎ ꯌꯥꯝ ꯍꯩꯖꯤꯜꯂꯨꯅ ꯄꯤꯛꯊꯟ ꯍꯥꯞꯆꯜꯂꯨ ꯏꯟꯖꯤꯟꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯉꯪꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯁꯤ ꯈꯔ ꯐꯩ ꯁꯣ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯗ ꯌꯥꯝꯅ ꯅꯥꯔꯣꯏꯗꯧꯕꯒꯤ ꯃꯔꯝ ꯑꯃꯈꯛꯇꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯅꯤ ꯁꯣꯔꯣꯛꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯗꯣꯛꯇꯔꯁꯤꯡꯅ ꯑꯍꯤꯡ ꯌꯨꯝꯗ tumba fangdadana mayamgi kano tongnonaba doctor singna leibire adu masi mathakta lengaknasu tawba yabase akhoi chana thangna problem singsi phanghananabagi mawongda makhoi adum honajarani honadaba yararoi awaba sing kyam sum leire so ahanbada ngasigi loisilakpada haijaba tare mayamgi comment akhoi phone call lokhacharanaba matam yoksale aduga akhoi hauzik leiriba wafamsi self isolation laina adu naba mapalamda chatpiro ga nisana gyan tabiro mi kanamto punbiro nu
ꯑꯗꯨꯒ ꯃꯤ ꯃꯌꯨꯝꯗ ꯆꯠꯇꯅ ꯑꯗꯨ ꯇꯧꯋꯗꯥ ꯇꯧꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯇꯧꯁꯟꯕꯤꯔꯣꯅꯨ ꯃꯁꯥ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯂꯣꯏꯅꯃꯛ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯆꯥ ꯃꯁꯨ ꯃꯄꯥ ꯂꯩꯔꯒꯗꯤ ꯃꯆꯥꯗꯨ ꯀꯅꯥꯝꯇ ꯁꯝꯅꯗꯅ ꯃꯄꯤ ꯃꯔꯣꯟ ꯇꯣꯉꯥꯟꯕꯤꯔꯣ ꯆꯥꯛ ꯏꯁꯤꯡ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯃꯥꯏ ꯃꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯃꯥꯛꯁ ꯎꯞꯄꯤꯔꯣ ꯂꯩꯀꯥꯏꯗ ꯆꯠꯍꯟꯕꯤꯔꯣꯅꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯩꯀꯥꯏꯅꯁꯨ ꯌꯥꯝ ꯀꯤꯕꯤꯔꯨꯅꯨ ꯃꯉꯣꯟꯗꯒꯤ ꯅꯨꯡꯁꯤꯠ ꯁꯤꯜꯂꯒ ꯄꯥꯏꯔ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯄꯥꯏꯔ ꯅꯞꯀꯅꯦꯅ ꯈꯟꯕꯤꯔꯨꯅꯨ ꯑꯗꯨ ꯃꯣꯏ ꯏꯃꯨꯡꯗ ꯍꯥꯏꯕꯟꯒꯗ ꯉꯥꯡꯗ ꯅꯆꯥꯗꯨ ꯑꯗꯨ ꯇꯧꯋꯗꯥ ꯇꯧꯅ ꯆꯪꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤ ꯑꯗꯨꯅ ꯆꯪꯕꯤꯔꯣꯅꯨ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯅꯥꯁꯤ ꯃꯍꯤꯛꯁꯦ ꯄꯥꯏꯊꯣꯔꯛꯑꯒꯁꯨ ꯉꯁꯥꯏ ꯗ꯭ꯔꯣꯞꯂꯦꯠ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯇꯤꯟꯁꯤꯡꯁꯤ ꯇꯥꯔꯛ ꯃꯇꯝꯗ 20 ꯃꯤꯅꯤꯠꯇꯒꯤ ꯍꯦꯟꯅ ꯍꯤꯡꯕ ꯉꯝꯗꯦ ꯌꯥꯝ ꯄꯥꯈꯠꯄꯤꯔꯨꯅꯨ ꯑꯗꯨꯅ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯉꯥꯏꯇꯅ ꯆꯥꯛ ꯄꯨꯊꯣꯔꯛꯎ ꯃꯩ ꯊꯥꯒꯦ ꯑꯗꯨꯗ ꯃꯤ ꯃꯌꯨꯝꯗ ꯆꯪꯕꯗꯨꯅ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ 아이솔레이션 ꯋꯥꯔꯗꯀꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯀꯥ ꯑꯃ ꯁꯦꯝꯗꯣꯛꯄꯒ ꯃꯁꯥ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯄꯣꯠ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩ ꯃꯤꯇꯔ 3 3 ꯂꯥꯞꯄꯒ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯅꯣꯡꯃꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯗꯨꯀꯥꯟꯁꯤꯡ ꯈꯔ ꯍꯥꯡꯕ ꯌꯥꯍꯟꯕ ꯑꯗꯨꯒ ꯃꯁꯤ ꯍꯥꯡꯉꯒꯁꯨ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯁꯥꯔꯀꯜ ꯑꯃꯃꯝ ꯌꯦꯛꯁꯜꯂꯒ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯎꯔꯦ ꯇꯦꯟꯁꯤꯟꯖꯒꯦ ꯋꯥꯐꯝꯁꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯀꯩꯅꯣꯁꯨ ꯂꯩꯖꯔꯤ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯈꯔ ꯑꯗꯨꯝ ꯁꯥꯡꯗꯣꯛꯆꯔꯦ